हेरा कईनो मफम मरांग खंगदना लाए हायरगा इचा नुपी कौथोपिरोगा हाइसिबो यामनने लेमना हारिंगासिदा हनबिहौरो nganthoi su mapanda mi nunglangmagi makhol takhibaduna thorai kaitawba yaroge ima keng bai fit mun yingi aduga ai sisu yaini pot phajana thome sisu keng baga laknari ba miyo sing aduna mo boss sisu yai he machi dei di pangta ta bana tene ha pisak sauna kai nei bungo noina tawrisibo phajana ne lekai sara sanjingai sida yam thuna yobiro kari thoina tawza sarino nganthoi mamagi matungda loli aduga kijana ima kamai tawthuna sibo yam kijai ima manaruno kanano makoi sibo somdana liklai amadi mangalsu panglap lap tabalambi manak nakpa cafe amada changlai sorok manak nanga leibani chapam phambam kaika singdusu nana mapana ngakto ina tawbu mafam oirami ani do punna changminarai mangalna kaidoina famsaino iya soidoina famlasu mangal no fet tawraga adudi ai manungdagine chana basing order tarukhie ko ado keke oina lawse ai no thoi iya ye dana dum yeng laga haram oi fare adudi ibani na hi chawasi doina lawrage ko hoi iya da mangal yam nungsiba minok amano I aduga adudi ngha phamu ko liklai sumamon tawzaraga hoida Niklai, lambi mapan nakna hangba cafe su oibaga cafe adugi akoibada hawriba lei pambi sing amadi fajana sem saduna decoration tawduna thamliba singdu koina yengsaduna leirami somdana kengbana fajana hairingai sida yahobuna faganida palemima nachanupi do kaida lei yam thuna khutasina natrabadi kaya nungai rohe ibungo hoigi mawang sidi kari mo karabna mathak thongba amada kari wangang sangang gani khangdabana khoida kari gidamak ichanupi sinagadawriba nakhoi gi nama na pa na chawna biyolakpa matamdadi asumna taw hairadi tamnam noine oi hanubi aikhoi nangni basam taba lakpa natine aikhoi swai da kuina matam manghan ba pamde fajana lemna ne aikhoi boss na harisida yahaw aduna nakhoi ye faboini lengbiro yare chokhataba macha sa nakhoi gon sina duna leibai pamdiye yare ichanupi su leite nakhoi na unage hairabasu kengba yam fingna jangsilai aduga fare nachanupi leite habi natro adu oiradi manau nupi se oin hotnaba taredana asi haraga kengba nganthogi makhot adu laktana chingi ima bisa machabu chingkhibaduda mahaksu machagi makhot na maduda pairaga yanjarai kainu na khoina tawrisibo thado isa se thado haibane kengbagi miyo changduna mama macha anima makhot samnaribadu thadatnaba tawi nganthoina ima aibu thadokpinu ima bisa su thawai wana ima gi bema ima thadoi ima la ye isa kemta tawroye kengba mahaki puksip te yeglapa thang adu satokuna bisaki mabuk thili somdana liklai mahakna pairamba glass cup pairambadagi khangawdana makhada tarai mahaki oi thangma pambom adusu kana khangchongchong lai amok liklai kairaba glass adu khunga kena amuk tawi adabu glass ki machetuna yatuna ima mangal fingna thoi sopro liklai makok tunomi aduga sokti mangal pakhatna liklai gi asokpa makhot adu paijaduna yengi aduga thawai wana thoi nangbu phajana yengba yadrabo se nangi kusisu amuk sueba kari thoge hojikte liklai khara kesinaraga yamna sokpa sinatana ito ibasa soktaba giraba naku selenganu ko asi haraga mahaki pocket tagi handkerchief adu puthorai aduga liklai gi asokpa makut mapa aduda kisinbirai mangal machinduna kambiraga thai nabra liklai mahagi mawong duda yam nungsina yengjai aduga nai mangal amok mamito pairapna liklai da amuk yengi aduga horendi imungi thaba inkhang kai ka da naubido ina tahol masigidi khanglabra ising nungdo cholhalanu aina harise gyan taraba liklai yam nungsina makok adunomi aduga hoi la aigi sitsida ina famula aina nangi famam da famlage mu asok apa nyawtri kansida ahe dum famjarage asi haraga liklai bu mahakna hana famliba siptuda famali
ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯂꯥꯁ ꯅꯨꯡ ꯀꯥꯏꯔꯤꯕ ꯃꯄꯥꯗꯨꯗ ꯐꯝꯂꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯑꯗꯣ ꯒ꯭ꯂꯥꯁ ꯀꯥꯏꯔꯤꯕꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕ? ꯌꯥꯅꯤꯗ ꯁꯤꯒꯤꯕꯨ ꯑꯩ ꯍꯣꯔꯦꯟꯅꯦ ꯄꯨꯂꯞ ꯉꯥꯡꯅꯔꯒ ꯊꯣꯛꯈꯤꯕꯗꯅꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯃꯛ ꯄꯤꯔꯝꯂꯒ ꯂꯣꯏꯔꯦ ꯑꯀꯥꯏꯕꯒꯤꯁꯤꯁꯨ꯫ ꯂꯤꯛꯂꯥꯏ ꯈꯪꯅꯤꯡꯅ ꯑꯗꯨꯗ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯕꯨ ꯍꯦꯛꯇ ꯇꯝꯂꯁꯤꯔꯅꯦ? ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯖꯔꯣꯗ꯫ ꯂꯤꯛꯂꯥꯏ ꯃꯆꯤꯟꯗꯨ ꯄꯣꯝꯂꯒ ꯑꯁ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯍꯥꯏꯕꯤꯌꯨ꯫ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛꯀ ꯂꯛꯅꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ, ꯅꯪ ꯑꯗꯨꯝꯅꯦ ꯀꯩ ꯃꯥꯟꯒꯦ ꯍꯥꯏꯕꯗꯣ ꯈꯟꯖꯔꯣꯕ꯫ ꯌꯥꯔꯦ ꯆꯣ, ꯑꯝꯇ ꯍꯦꯛ ꯇꯝꯕꯤꯔꯛꯀꯅꯨ, ꯅꯨꯡꯁꯤꯗꯦ ꯆꯣ꯫ ꯃꯉꯥꯜ ꯋꯥꯟꯊꯒꯩ ꯅꯣꯛꯏ꯫ ꯁꯥꯎꯔꯤꯔꯣ ꯊꯣꯏ? ꯁꯥꯎꯖꯗꯦ ꯁꯥꯎꯖꯗꯦ, ꯃꯤꯅ ꯍꯥꯏꯅꯤꯡꯗꯕꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯍꯪꯖꯔꯨꯗꯣꯏꯅꯣ? ꯃꯊꯪꯗꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩ ꯀꯥꯏꯅ ꯇꯝꯖꯔꯛꯀꯅꯨꯀꯣ꯫ ꯐꯥꯒꯤ ꯇꯧꯕꯅꯦꯕꯁꯦ ꯊꯣꯏ, ꯁꯥꯎꯔꯅꯨꯕ, ꯑꯩ ꯍꯥꯏꯔꯒꯦꯕ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯆꯣ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯅꯕ ꯆꯠꯂꯅꯤ ꯍꯥꯏꯕꯅꯦ ꯍꯌꯦꯡ꯫ ꯂꯤꯛꯂꯥꯏ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯐꯠ ꯍꯟꯖꯤꯜꯂꯤ ꯑꯗꯨꯒ ꯑꯌꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯗ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤꯅ? ꯑꯗꯣ ꯑꯩ ꯍꯔꯥꯎꯅꯕ ꯍꯥꯏꯖꯅꯕꯗꯤ ꯅꯠꯇꯦꯀꯣ? ꯏꯁ, ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯍꯌꯦꯡꯅꯦ ꯃꯃꯧ ꯃꯅꯥꯛꯇ ꯆꯠꯀꯅꯤꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯄꯪꯀꯨꯏ ꯀꯨꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯗꯥꯏꯔꯦꯛ ꯗꯣꯡ ꯗꯣꯡ ꯇꯧꯗꯧꯕ꯫ ꯂꯤꯛꯂꯥꯏ ꯌꯥꯝ ꯍꯔꯥꯎꯅ ꯀꯩꯅꯣ ꯌꯥꯝ ꯏꯀꯥꯏꯅꯤꯌꯦꯗ ꯑꯩꯗꯤ ꯑꯁ꯫ ꯁꯣꯝꯗꯅ ꯀꯦꯡꯕꯅ ꯄꯤꯁꯛꯀꯤ ꯃꯕꯨꯛꯇꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯉꯥꯟꯊꯣꯏ ꯀꯟꯅ ꯂꯥꯎꯈꯠꯆꯔꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯑꯃꯨꯛ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯄꯤꯁꯛ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝ ꯋꯥꯅ ꯏꯃꯥꯒꯤ ꯅꯥꯎꯕꯤ, ꯇꯥꯃꯣ, ꯇꯥꯃꯣ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ, ꯏꯃꯥ, ꯏꯃꯥ, ꯇꯥꯃꯣ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯉꯥꯟꯊꯣꯏ ꯐꯅ ꯀꯟꯅ ꯀꯞꯆ ꯂꯥꯎꯖ ꯇꯧꯔꯕꯁꯨ ꯀꯦꯡꯕꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯒ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩ꯫ ꯀꯦꯡꯕ ꯎꯁꯤꯠꯇꯅ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯖꯅ ꯍꯥꯏꯅꯕꯁꯤ ꯇꯥꯟꯅꯁꯦꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯌꯥꯝ ꯂꯤꯡꯈꯣꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛꯄꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯤꯁꯛ ꯂꯩꯃꯥꯏꯗꯨꯗ ꯑꯋꯥ ꯆꯩꯅꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏꯕꯨ ꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ, ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯃꯣ, ꯇꯥꯃꯣꯅ ꯆꯟꯕ ꯊꯥꯗꯣꯛꯄꯤꯔꯝꯃꯨ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯇꯥꯃꯣ ꯑꯣꯏꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯏꯃꯥ ꯏꯆꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯏꯃꯥ, ꯏꯃꯥ! ꯀꯦꯡꯕ ꯉꯥꯟꯊꯣꯏꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯍꯩꯅꯗ꯭ꯔꯕꯅꯦ ꯑꯩꯁꯤꯕꯣ? ꯀꯩꯝ ꯇꯧꯔꯨꯁꯦ, ꯉꯥꯏꯍꯥꯛ ꯅꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯧꯕꯅꯤꯅꯦ꯫ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ, ꯅꯆꯤꯟꯃꯛꯅꯤ ꯀꯟꯕꯤꯌꯨ, ꯇꯥꯃꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯕꯨ ꯃꯤ ꯅꯨꯡ ꯇꯥꯗꯕ ꯂꯝꯍꯥꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯀꯦꯡꯕꯒ ꯇꯧꯃꯤꯟꯅꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯟꯅ ꯀꯨꯝꯊꯗꯨꯅ ꯑꯀꯣꯏꯕꯗꯨ ꯁꯪꯗꯨꯅ ꯂꯩ꯫ ꯀꯦꯡꯕ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯈꯛꯇꯅꯤ ꯒꯥꯔꯤꯗꯨꯗ ꯂꯩꯍꯧꯔꯤꯕ꯫ ꯀꯦꯡꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯝꯁꯨ ꯁꯨꯠ ꯅꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯍꯩꯅꯗꯕꯒꯤ ꯀꯦꯡꯕꯕꯨ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯀꯦꯡꯕ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯐꯤꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯉꯥꯟꯊꯣꯏ ꯀꯞꯆꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯥꯃꯣ꯫ ꯀꯦꯡꯕ ꯀꯔꯤꯁꯨ ꯅꯥꯆꯨꯡꯉꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯃꯆꯤꯟꯖꯥꯛꯀꯨꯝꯅ ꯉꯥꯟꯊꯣꯏꯕꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯀꯞꯆꯕ ꯂꯥꯎꯖꯕꯗꯨ ꯇꯥꯔꯒ ꯑꯇꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯍꯦꯟꯅ ꯀꯔꯦꯝꯅꯕꯤꯕ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯀꯦꯡꯕ ꯃꯐꯤꯁꯤꯡꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯟꯊꯣꯏꯕꯨ ꯁꯂꯥꯛ ꯇꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯁꯤꯡꯗꯨ ꯐꯪꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯉꯥꯟꯊꯣꯏꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯇꯧ ꯑꯗꯨꯒ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏꯅ ꯗꯥ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ꯫ ꯀꯩꯅꯣ ꯉꯁꯤꯗꯪ ꯎꯅꯕꯁꯤꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯤꯡꯉꯤꯁꯤꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕꯅꯤ, ꯃꯇꯝ ꯐꯠꯇꯦꯅ ꯍꯥꯏꯔꯛꯑꯦꯕ꯫ ꯅꯣꯏ ꯗꯥ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯌꯥꯎꯔꯤꯉꯩꯗꯅꯦ ꯀꯩꯝ ꯇꯧꯔꯁꯦ,
ꯅꯪꯉꯣꯟꯗꯅꯦ ꯃꯤꯠꯆꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯠꯄ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯎꯅꯔꯁꯦꯕ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦꯕ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯜꯂꯁꯦ ꯂꯤꯛꯂꯥꯏ ꯃꯄꯨꯛꯅꯤꯡꯗ ꯏꯆꯤꯡ ꯆꯤꯡꯅꯖꯔꯝꯃꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯁꯤꯅ ꯉꯁꯥꯏꯗ ꯆꯨꯡꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯉꯥꯜꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯒꯦꯠ ꯆꯪꯐꯝ ꯑꯗꯨꯗ ꯈꯥꯝꯃꯤ ꯂꯤꯛꯂꯥꯏꯅ ꯑꯗꯨꯗ ꯑꯩ ꯆꯪꯂꯒꯦꯀꯣ ꯃꯉꯥꯜ ꯍꯥꯏꯐꯦꯠ ꯃꯤꯆꯤꯗꯣ ꯈꯠꯂꯒ ꯍꯣꯏ ꯍꯣꯏ ꯂꯤꯛꯂꯥꯏꯅ ꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯆꯪꯖꯔꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏ ꯍꯥꯏꯐꯦꯠ ꯃꯉꯥꯜꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯄꯤꯁꯛꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯤꯛꯂꯥꯏ ꯄꯥꯈꯠꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯏꯃꯥ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯤ ꯃꯃꯥꯕꯨ ꯀꯣꯟꯈꯠꯄꯤꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯏꯃꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯅꯥꯎꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯛꯏ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯂꯤꯛꯂꯥꯏ ꯑꯉꯥꯎꯕꯤꯒꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯖꯔꯛꯏ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛ ꯂꯤꯛꯂꯥꯏꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯤꯛꯂꯥꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯤꯛꯂꯥꯏ ꯅꯣꯏ ꯅꯥꯎꯕꯤꯗꯣ ꯃꯃꯥꯡ ꯂꯧꯕꯨꯛꯀꯤ ꯂꯝꯍꯥꯡ ꯂꯩꯕꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯕꯗ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯋꯣ ꯂꯤꯛꯂꯥꯏ ꯃꯄꯤꯁꯤꯡꯗꯨ ꯇꯞ ꯇꯞ ꯇꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯕꯨ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯇꯧꯋꯣ ꯂꯤꯛꯂꯥꯏ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯋꯥꯅ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯆꯔꯛꯏ ꯃꯉꯥꯜꯁꯨ ꯃꯌꯨꯝ ꯌꯧꯔꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯤꯛꯂꯥꯏꯗ ꯀꯣꯜ ꯇꯧꯏ ꯀꯩꯅꯣꯅꯦ ꯐꯣꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ ꯊꯕꯛ ꯇꯧꯔꯤ ꯖꯥꯠꯂꯥ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯣꯜ ꯑꯃ ꯇꯧꯔꯛꯏ ꯃꯉꯥꯜꯅ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯇꯧꯏ ꯃꯉꯥꯜ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯧꯔꯛꯏ ꯔꯥꯅꯤꯅ ꯀꯩꯅꯣꯅꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯤꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯔꯤ ꯂꯤꯛꯂꯥꯏ ꯀꯞꯇꯨꯅ ꯐꯅ ꯁꯥꯡꯅ ꯃꯐꯝꯗꯨ ꯇꯞꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯏ ꯂꯥꯞꯅ ꯉꯥꯟꯊꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯂꯤꯛꯂꯥꯏ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯕ ꯇꯨ ꯆꯨꯡꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯨꯛꯇꯪꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯂꯤꯛꯂꯥꯏ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯈꯣꯡꯀꯥꯞ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩ ꯃꯉꯥꯜ ꯇꯨꯡꯂꯣꯝꯗꯒꯤ ꯂꯤꯛꯂꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯈꯨꯝꯂꯛꯏ ꯊꯣꯏ ꯌꯦꯡꯉꯅꯨ ꯂꯤꯛꯂꯥꯏ ꯃꯉꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯒ ꯗꯥ ꯑꯩꯅ ꯎꯔꯤꯕꯁꯦ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯣ ꯗꯥ ꯃꯉꯥꯜ ꯃꯄꯤꯔꯥ ꯆꯦꯅ ꯀꯟꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯊꯣꯏ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯅꯤꯛꯏ ꯗꯥ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯉꯥꯜ ꯂꯤꯛꯂꯥꯏꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯊꯣꯏ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯑꯗꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯑꯩꯅ ꯑꯁꯤꯒꯨꯝꯅ ꯑꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤꯌꯦ ꯃꯐꯝ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯛꯇꯨꯅ ꯀꯣꯏꯅ ꯄ꯭ꯔꯦꯁ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯐꯣꯇꯣ ꯅꯝꯕꯅꯆꯤꯡꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯉꯥꯜꯒꯤ ꯃꯤꯑꯣꯏ ꯂꯥꯛꯇꯨꯅ ꯍꯥꯟꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯗꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯅꯣꯡꯃꯒꯤ ꯀꯨꯝ ꯀꯥꯡꯗꯅ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯅꯤ ꯍꯤꯡꯂꯤꯕꯗꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯄꯨꯡꯁꯨ ꯐꯖꯅ ꯊꯦꯡꯖꯤꯜꯂꯛꯏ ꯃꯉꯥꯜ ꯂꯤꯛꯂꯥꯏꯕꯨ ꯄꯨꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯔꯥꯅꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯉꯥꯜ ꯂꯤꯛꯂꯥꯏꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯔꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯕꯦꯝꯃ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨꯁꯦ
Imasu hojiktada khangbada ngairi. Imaugi imungni haibasu. Kaimta nungaitaba tawnuko imagi sida punna laiminaraga loire. Liklai mapi singdu lepa laitana sinthajai. Langlen su changsilaktuna inama adumai kapladi nasado amta yararui. Se inama aikhoi mayam lairisidi kapatu. Tomalna amuktangdi yada habadu khangandaba yadrabani tawribase. Akanba chairak ama pidunane laknagadabani. Ibema ipawaisu lairiko kemte hinjina nungaitaba khangan. Aikhoisune ngasigi imaugi imungda thoklibase khaktomina laithokloine. Rani su ibema hanna pisingse hongdoknaba tawsi. Hinjina nungaitaba khanganuko ima hoi noi pabung hoi samayam lairi. Ima hoi nasune nungaiba nate. Lao lao irenjana pothanaba tawsi. Somdasu thawbagi miyoi singna mangalbu hatnaba haiduna kupna senaba horai. Thawbana afangba tanja ama yinglaga mangalbu loisinggadabani. Fagani sir, aikhoi maduma pangthoknaba honajari. Sigi simathakta doctor adumasu mahaki akupa chapchaba information aingonda iholakpa pami khanglabra. Hoi sir, aikhoisu kanna honajabani. Adubu maming matha fazana khangba ngamdabanina aikhoida khara wana su thoi. Adubu sir, aikhoi thigatpadi lepchaba natre. Atai mi thadoktuna mahakpu fangnabadi taw. Mahaki gari number dudagi kanna thigatnaba hotnajari sir. Mangal phone da yam sauna karamba mongda leire. Sir, aikhoina sar thobudu unanabana request tawjabu. Adubu karigumba reply mata piraktabadida aikhoi chachaduna su yingrabani. Adubu mahaki quarter du thadotuna chatuna leramna sir. Mangal yam sauna case aduda chenaramniba miyoising amata lemna thabu yaro. Hayima Mr. Thobabu phangnaba faaduna purakadabani. Mana chengina chelabada kayam kuina chenba ngambrado yengi.